ꯆꯤꯅꯥꯎ ꯃꯌꯥꯝ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯅꯦꯠ ꯌꯥꯗꯕ ꯃꯣꯕꯥꯏꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤꯅ ꯉꯁꯤꯁꯦ ꯉꯥꯏꯍꯥꯛ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯑꯗꯣ ꯆꯤꯅꯥꯎ ꯃꯌꯥꯝ ꯆꯪꯕꯤꯔꯛꯎ. ꯆꯤꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯀꯨꯏꯔꯦ LB ꯊꯥꯗꯕ ꯅꯦꯠ ꯌꯥꯗꯕꯅꯤꯅꯀꯣ. ꯍꯧꯗꯣꯡꯅꯦ ꯃꯆꯥ ꯆꯥ ꯈꯤꯇꯪ ꯄꯝꯃꯨ. ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ? ꯀꯩꯝ ꯌꯥꯈꯤꯗ꯭ꯔꯤ. ꯌꯥꯔꯦ ꯀꯩꯝ ꯎꯗꯦꯅꯦ ꯁꯤꯕꯣ. ꯃꯆꯥꯊꯣꯏꯕꯤ ꯃꯣꯕꯥꯏꯜꯗ ꯄꯨꯔꯛꯑꯣ. ꯀꯩꯅꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯀꯩꯝꯇ ꯎꯗꯦ ꯃꯣꯕꯥꯏꯜꯁꯦ ꯀꯩ ꯕꯦꯔꯥ ꯊꯥꯡꯉꯕ ꯈꯪꯗꯦ. ꯍꯥꯡꯗꯣꯔꯛꯎꯅꯦ. hầu mà dùng 이게 뭔가 있을까? 허동네 핫버부. 이제 그 모바일이 뭐야? 애들 시장도요? 하면서 đồ hiện tại đó chúng ta ra đây cái thứ kia cái thứ kia nè cái thứ kia này kita bantu dente bantu dente 이게
Tracking. Hanya Cintra. Do yang kedua. Ngay tao chứ. Yang ketiga, kalau mula dia Cái gì chứ? Cái ubi deh. Yang komen cái udre ba kana komen tori ba. Mobile se. Komen su udre. Satu mobile pro. Jangan terapa. 통절로 세비장에. 잠깐 노래 통하자로. ini apa? 색비. Apa? 더 가만. Ini no. Spi. Spi apa? Apa itu? Mungkin mantuan kamu tahu ini apa? Ini dah spi. Oh. Ini onda. Mana udah? Oh. Spi udah enda. Kenapa kau pun gitu kare? Tinawate. Itu yang gue aja. Ini lah. Cái nó của mình giờ. Có thằng không nè? To. Không về. Rồi đi coi chỗ lên luôn. Mà bố cái nào?
ꯃꯌꯥꯝ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯅꯦꯠꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯂꯔꯠ ꯍꯥꯏ ꯂꯩ ꯀꯥꯏ ꯆꯪꯗꯣꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯝ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦ ꯀꯔꯤꯝ ꯊꯣꯛꯇ꯭ꯔꯣ ꯊꯣꯛꯇ꯭ꯔꯣ ꯆꯠꯄ꯭ꯔꯣꯅꯦ ꯀꯣꯃꯦꯟ ꯊꯣꯛꯇ꯭ꯔꯣ ꯆꯠꯃ ꯂꯩꯔꯥ ꯀꯔꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ꯭ꯔꯣ ꯈꯪꯗꯦ ꯀꯣꯃꯦꯟꯇꯨ ꯑꯝꯇ ꯎꯗꯦ ꯂꯥꯛꯑꯕ ꯍꯥ ꯀꯣꯃꯦꯟ ꯂꯥꯛꯄ꯭ꯔꯥꯕ ꯑꯗꯨꯅꯤ ꯀꯣꯃꯦꯟ ꯑꯝꯇ ꯎꯗ꯭ꯔꯦ ꯀꯣꯃꯦꯟ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯀꯣꯃꯦꯟ ꯂꯥꯛꯇꯦ ꯑꯝꯇ ꯌꯥꯗ꯭ꯔꯦꯗ ꯃꯣꯕꯥꯏꯜꯁꯦ ꯆꯪꯐꯝ ꯆꯪꯕꯩ ꯀꯩꯅꯣꯁꯦ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯀꯥꯏ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ ꯇꯨꯃꯤꯟ ꯄꯨꯔꯥ ꯀꯩꯅꯣ ꯇꯧ ꯂꯩ ꯍꯥꯏꯕ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯀꯣꯃꯦꯟꯒ ꯑꯝꯇ ꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯝꯇ ꯎꯗ꯭ꯔꯦ ꯅꯍꯥꯟꯒꯩ ꯌꯥꯔꯝꯃꯤꯅꯦ
ꯀꯔꯤꯗ ꯌꯥꯗꯦ ꯅꯪ ꯁꯤꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯕ ꯁꯤꯕꯨ ꯃꯌꯥꯝ ꯀꯣꯃꯦꯟ ꯑꯃ ꯊꯣꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯅꯦ ꯁꯤꯕꯨ ꯑꯃꯨꯛ ꯃꯨꯠꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯑꯃꯁꯤꯒꯁꯨ ꯀꯣꯃꯦꯟ ꯂꯥꯛꯇꯦꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯔꯤꯝ ꯌꯥꯗ꯭ꯔꯦ ꯀꯣꯃꯦꯟ ꯑꯃ ꯎꯗ꯭ꯔꯦ ꯅꯦꯠꯁꯨ ꯌꯥꯗꯦ ꯀꯣꯃꯦꯟꯁꯦ ꯑꯃ ꯎꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟ ꯆꯪꯐꯝ ꯀꯩꯅꯣꯒ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯀꯔꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅꯣ ꯁꯤꯅꯤ ꯈꯪꯅꯤꯡꯉꯤ ꯍꯥꯏ ꯑꯦꯂꯔꯠ ꯁꯦꯞ ꯇꯨ ꯌꯨ ꯀꯩꯅꯣ ꯍꯥꯏꯌꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦꯗ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯇ꯭ꯔꯟ ꯑꯣꯐ ꯑꯣꯟ ꯃꯣꯕꯥꯏꯜ ꯑꯃꯁꯤꯒꯁꯨ ꯊꯣꯛꯇꯦ ꯀꯩꯝꯇ ꯁꯤꯁꯨ ꯊꯣꯛꯇꯦ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯨ ꯏꯁꯄꯤꯛ ꯇꯨ ꯂꯥꯏꯐ ꯍꯥꯏ ꯃꯌꯥꯝ ꯀꯔꯤꯝꯇ ꯌꯥꯗ꯭ꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯊꯣꯔꯛꯄ꯭ꯔꯣ Subscriber pati mana 905 5 ꯂꯥꯏꯛꯅꯤ like sina 5 subscriber ram 9 ni se 9 ꯚ꯭ꯌꯨꯁ ꯃꯤꯅ ꯌꯦꯡꯕ khangre kan ꯀꯣꯃꯦꯟ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯕ ꯑꯩ ꯆꯪꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯁꯤ ꯀꯥꯏꯗ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯏ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯎꯗꯕꯅꯤꯅ ꯀꯩꯝꯇ ꯃꯌꯥꯝ ꯀꯣꯃꯦꯟ ꯎꯗꯕꯅꯤꯅ ꯀꯩꯝꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ